Songgel kuki khulda bom pokhaiba amade nongmai kapagi makholda sugnugi khunjasing mi paiba poknakhre Kanglup ki irang asina sathina sokhalaba Kaching district ki sugnu amadi seraugi khunjasing haujiksu laitana leiba phangdre kuki militant sing na nongmai amadi bom kapsinduna attack tawrakpa yabagi chingnaba leibadage miyamna hingnung thilani makta akanba section thaurangi thabak laukhatuna leire chairak sida ngarang sugnu ga Churachandpur district ka lonaba Churachandpur district ki manungsana leiba Songgel kuki khulda Bom pokhaiba madi nongmai kapagi makhol tabadage khunjasing mi paiba pokna duna ahing tumna khidre haire khunja kharana pausi asida phongdorokpagi matungina de ngarang numidang pung 9:30 rom taba matamda tangjeng khunau maning oiramna Churachandpur district ki manungsanna sugnu ga lonaba border da lariba Songgel kuki khulasida bom pokhaibagi ahoba makhol tara hena taba phangkhe loinana nongmai round kaya leptana kapagi makhol su takhe Maduda khunjasingna kuki militant singna sugnu amasung serau khulda landara kadawrabra haina mi paiba pongnakhe loinana akanba section thaurangi thabak laukhatkhi haire khunjasingna phongdorokpagi matungina de haujik sugnu amadi seraugi khunjasing mapal thoktuna suba nomba chatpa ngamdre khunjasingi selthumgi phibam angakba phangna soksilakpadage hingbada khamthengna awaba haibadu oire mahiroising ningthina lairik laisu tambasu ngamdre sugnu amadi serauga lonaba kuki khulsingna Lairiba chingi mafam kayada kuki militant sing na bunker kaya sagatuna makhoigi khulai paiba lanmi thomjinduna hogjiksu leire maduna matam amada hekta nongmai kapsinduna mitai khulsingda landara kadra haibagi akiba leire lainga ki maikaidagi ahenba security force thomjilhanbiduna bunker saduna leiriba mafam sing asi takthokbi yu haikhe khunja kharana makhata na phongdorokpagi matunginna nahal numidangsu laloi fai haidiba khulasidagi kuki militant sing na nongmai round mari rom kapthorakpadage khunjasing mi paiba pokna khi haire